ꯃꯌꯥꯝ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯉꯁꯤꯁꯤꯗꯤ ꯂꯐꯨ ꯏꯔꯣꯟꯕ ꯂꯩꯔꯦ ꯁꯤꯅ ꯃꯨꯂꯥ ꯃꯅꯥ ꯀꯣꯕꯤ ꯃꯅꯥ ꯃꯅꯥ ꯇꯥꯕꯤꯗꯣ ꯑꯁꯪ ꯑꯃꯥꯟ ꯑꯀꯨꯞ ꯑꯇꯥꯏ ꯁꯤꯀ꯭ꯔꯨꯞ ꯃꯀ꯭ꯔꯨꯞ ꯇꯧꯅ ꯂꯣꯏ ꯀꯥꯡꯍꯧ ꯇꯧꯁꯜꯂꯦ ꯁꯤꯅ ꯂꯐꯨ ꯏꯔꯣꯟ ꯌꯥꯝ ꯇꯥꯡꯅ ꯐꯪꯉꯦ ꯑꯗꯣ ꯀꯣꯕꯤ ꯆꯤꯛꯅꯕ ꯈꯨꯠ ꯁꯥꯗꯤ ꯗꯕꯜ ꯑꯣꯀꯦ ꯑꯣꯏꯖꯔꯦ ꯑꯩꯕꯨ ꯀꯕꯛ ꯀꯕꯛ ꯅꯨꯡꯁꯤꯕ ꯇꯥꯔꯗꯤ ꯑꯉꯥꯡꯕꯗꯣ ꯀꯛ 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 ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯆꯥꯕ ꯍꯧꯔꯒꯦ ꯋꯥ ꯂꯐꯨ ꯏꯔꯣꯟꯕꯁꯦ ꯐꯖꯅ ꯍꯧꯔꯦ ꯆꯍꯤ 5ꯒꯤ ꯃꯇꯨꯡ ꯆꯥꯖꯕꯅꯤ ꯂꯐꯨ ꯏꯔꯣꯟꯕꯁꯦ ꯍꯧꯔꯦ ꯂꯐꯨꯁꯤ ꯌꯥꯝ ꯇꯣꯏꯅꯗꯤ ꯐꯪꯗꯦ ꯀꯦꯖꯤꯗ 60 ꯔꯨꯄꯤꯁ ꯄꯤꯅ ꯂꯧꯖꯕꯅꯤ ꯂꯨꯄꯥ ꯍꯨꯝꯐꯨꯗ ꯄꯨꯂꯞ ꯂꯩꯔꯛꯇ꯭ꯔꯗꯤ ꯂꯐꯨꯁꯦ ꯁꯟꯗ ꯀꯩꯀꯩꯗ ꯄꯤꯖꯗꯅ ꯁꯥ ꯉꯥꯛꯇꯅ ꯁꯅꯥꯒ ꯆꯞ ꯃꯥꯟꯅꯩ ꯐꯥꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯏꯀꯥꯏꯖꯔꯦ ꯉꯥꯡꯉꯛꯑꯅꯤ ꯇꯥꯡꯅ ꯌꯣꯟꯕꯅꯤꯅ
이런 거 하오래. 강호도 하오래. 마당 셀러 신자에게 마탕다. 하나 비도 온다.